ꯎꯁꯣꯏ ꯈꯔ ꯂꯧꯔꯨꯔꯦ ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯂꯩꯔꯦ ꯁꯅꯩꯕꯤꯒꯤ ꯎꯁꯣꯏꯅꯦ ꯌꯥꯝ ꯍꯥꯎꯅꯤ ꯂꯤꯔꯒ ꯊꯝꯒꯦ ꯇꯧꯕꯅꯤ ꯉꯁꯤ ꯍꯌꯦꯡꯗꯤ ꯁꯨꯇꯤꯅꯤꯅ ꯁꯨꯇꯤ ꯑꯣꯏꯔꯦ ꯉꯁꯤꯗ 시는 별리 막곡지 당을 우도 볼게다 깎나는 것이 머루지 깎남들 아이디 뽀세이 마tam기 방바 뽀세이싱제 홍잉에다 레샬라가 리베세 시 ꯌꯥꯝ ꯍꯩꯅꯖꯩꯕ ꯑꯗꯣ ꯎꯁꯣꯏꯁꯦ ꯈꯔ ꯂꯤꯔꯒ ꯊꯝꯍꯧꯒꯦꯅ ꯁꯣꯏꯔꯤꯅꯦ ꯄꯥꯟ ꯂꯩꯔꯛꯄꯅꯦ ꯀꯔꯤꯕ ꯁꯅꯩꯕꯤ ꯎꯁꯣꯏꯁꯦ ꯍꯥꯎꯋꯦꯅ ꯑꯗꯣ ꯃꯥꯗꯤ ꯄꯧꯅ ꯆꯥꯅꯤꯡꯉꯦꯌꯦ ꯑꯗꯣ ꯑꯩꯗꯤ ꯍꯦꯛꯇ ꯀꯨꯞꯅ ꯍꯦꯛꯇ ꯁꯣꯏꯈꯤꯕ ꯑꯩꯈꯣꯏ ꯑꯕꯣꯛꯅꯦ ꯑꯩꯈꯣꯏ ꯀꯀꯥꯅꯦ ꯑꯩꯈꯣꯏ ꯕꯕꯥꯅꯦ ꯃꯣꯏꯁꯦ ꯃꯌꯥ ꯌꯥꯎꯗꯦ ꯃꯌꯥ ꯂꯣꯏ ꯍꯥꯞꯄ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯑꯣꯏꯒꯦꯔꯥ ꯎꯁꯣꯏ ꯑꯣꯏꯒꯦꯔꯥ ꯀꯨꯞꯅ ꯁꯣꯏꯕꯁꯦ ꯑꯗꯨꯝ ꯍꯩꯅꯔꯛꯄ ꯃꯥꯅ ꯄꯧꯍꯟꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯍꯩꯇ꯭ꯔꯦ ꯍꯦꯛꯇ ꯀꯨꯞꯅ ꯑꯗꯨꯝ ꯁꯣꯏꯌꯦ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯃꯈꯣꯡꯗ ꯌꯥꯎꯕ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯔꯤꯕꯗꯨꯅꯤ ꯑꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯥꯛꯊꯣꯛꯅꯅꯕ ꯍꯥꯏꯅ ꯂꯤꯕꯗꯗꯤ ꯀꯨꯏꯅ ꯊꯝꯗꯣꯏꯅꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯨ ꯌꯥꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯟꯁꯤꯜꯂꯛꯀꯗ꯭ꯔꯥꯅ ꯄꯥꯛꯄꯁꯨ ꯁꯣꯏꯕꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯎꯁꯣꯏ 5 ꯁꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯃꯍꯤ ꯆꯨꯞꯁꯜꯍꯜꯂꯤꯅꯦ ꯁꯤꯅ ꯉꯔꯥꯡ ꯁꯣꯏꯔꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯟꯕꯅꯦ ꯑꯗꯣ ꯃꯆꯨꯁꯦ ꯈꯤꯇꯪ ꯉꯥꯡꯉꯝꯃꯦ ꯃꯅꯝꯗꯤ ꯅꯝꯗꯦ ꯑꯗꯨꯒ ꯁꯤꯅ ꯈꯔ ꯑꯔꯤꯕꯗꯣ ꯍꯌꯦꯡ ꯀꯥꯡꯁꯨ ꯆꯥꯊꯣꯛꯅꯅꯕ ꯎꯁꯣꯏꯁꯦ ꯉꯔꯥꯡ ꯁꯣꯏꯔꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯔꯥꯡ ꯆꯤꯟꯃꯟꯗꯅ ꯇꯧꯍꯧꯗꯗꯅ ꯈꯤꯇꯪ ꯈꯥ ꯑꯃ ꯂꯩꯔꯝꯃꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯟꯕꯅꯦ ꯑꯗꯣ ꯈꯔ ꯂꯤꯔꯒ ꯊꯝꯒꯦ ꯇꯧꯕꯅꯦ ꯑꯩꯗꯤ ꯎꯁꯣꯏ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯂꯤꯔꯒ ꯊꯝꯃꯦ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯐꯥꯎ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯎꯁꯣꯏꯅ ꯍꯦꯛ ꯐꯪꯗ꯭ꯔꯤꯐꯥꯎ ꯎꯁꯣꯏ ꯈꯔꯁꯨ ꯂꯩꯔꯤ ꯑꯗꯨ ꯁꯣꯏꯗꯣꯛꯑꯒ ꯐꯖꯅ ꯑꯃꯨꯛ ꯇꯧꯒꯦ ꯁꯤ ꯈꯔ ꯑꯃ ꯄꯦꯛ ꯇꯧꯒꯦ ꯁꯤꯒꯤ ꯚꯦꯀ꯭ꯌꯨꯝ ꯁꯤꯂꯔꯁꯦ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯗ ꯇꯧꯕꯅꯦ ꯁꯤ ꯄꯨꯊꯣꯔꯛꯑꯣ ꯑꯦꯃꯥꯖꯣꯟꯗ ꯆꯦꯟꯕꯅꯦ ꯁꯤꯒꯤꯁꯤꯅ ꯚꯦꯀ꯭ꯌꯨꯝ ꯁꯤꯂꯔ ꯕꯦꯛ ꯍꯥꯏꯔꯒ ꯆꯦꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯖꯕꯅꯦ ꯃꯈꯣꯏꯅ ꯈꯔꯗꯤ ꯍꯥꯞꯄꯛꯑꯦ ꯈꯔꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯣꯂꯤꯊꯤꯟꯁꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯀ꯭ꯔꯛ ꯇꯧꯋꯦ ꯃꯊꯛꯇꯅ ꯈꯔ ꯁꯥꯏꯠ ꯑꯃꯅ ꯃꯀ꯭ꯔꯛ ꯇꯧꯕ ꯁꯥꯏꯠ ꯑꯃꯅ ꯅꯥꯟꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯚꯦꯀ꯭ꯌꯨꯝ ꯆꯤꯡꯊꯣꯛꯅꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯅꯤ ꯂꯩ ꯃꯣꯏꯁꯀ ꯗ꯭ꯔꯥꯏꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯌꯣꯡꯆꯥꯛ ꯑꯗꯒꯤ ꯍꯋꯥꯏꯗ꯭ꯔꯥꯛ ꯆꯤꯃꯨꯕꯤ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ ꯈꯔ ꯍꯥꯜꯂꯒ ꯌꯦꯡꯉꯁꯤ ꯅꯨꯡꯉꯥꯏꯇꯦ ꯎꯁꯣꯏꯁꯦ ꯃꯆꯨ ꯐꯖꯔꯝꯃꯦ ꯃꯣꯏꯁꯇ ꯇꯧꯗꯣꯏ ꯗ꯭ꯔꯥꯏ ꯃꯣꯏꯁꯇ ꯌꯦꯡꯉꯁꯤ ꯃꯣꯏꯁꯇ ꯌꯦꯡꯉꯁꯦꯕ ꯃꯣꯏꯁꯇ ꯌꯦꯡꯉꯁꯦ ꯅꯠꯇ꯭ꯔꯣ ꯁꯤꯅ ꯆꯦꯔꯪ ꯀꯛꯅꯕꯅꯤ ꯁꯤꯅ ꯆꯦꯔꯪ ꯀꯛ ꯑꯩꯈꯣꯏ ꯃꯇꯥꯏꯗ ꯇꯩꯕ ꯑꯗꯒꯤ ꯏꯁꯤꯡꯒꯨꯝꯕ ꯌꯥꯎꯕꯁꯦ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯄꯥꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯄꯥ ꯁꯤꯁꯤ ꯃꯅꯨꯡꯗ ꯂꯩꯍꯟꯒꯗꯕ ꯁꯤ ꯆꯦꯔꯪꯁꯤꯅ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯍꯜꯂꯒ ꯆꯞꯇꯣꯏꯁꯤ ꯁꯤ ꯃꯄꯥ ꯆꯞꯄꯛꯀꯗꯣꯏꯅꯤ ꯃꯣꯏꯁꯇ ꯑꯣꯏꯅ ꯊꯝꯃꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯚꯦꯀ꯭ꯌꯨꯝꯃꯦꯟ ꯁꯤꯜ ꯇꯧꯗꯣꯏꯕ ꯁꯤꯜꯗꯪ ꯇꯧꯔꯒꯦꯅ ꯁꯤꯗ ꯅꯨꯡꯁꯤꯠ ꯆꯤꯡꯊꯣꯛꯑꯣꯏꯗꯣꯏꯕ ꯅꯨꯡꯁꯤꯠ ꯆꯤꯡꯊꯣꯛꯁꯦ ꯚꯦꯀ꯭ꯌꯨꯝꯃꯦꯟ ꯁꯤꯜꯗ ꯇꯧꯁꯦ ꯌꯦꯡꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯆꯣꯠꯈ꯭ꯔꯕꯅꯤꯅ ꯌꯦꯡꯒꯦ ꯇꯧꯕ ꯅꯨꯡꯁꯤꯠꯁꯦ ꯆꯤꯡꯊꯣꯛꯑꯒ ꯃꯣꯏꯁꯇ ꯊꯝꯕꯅꯦ ꯎꯁꯣꯏꯁꯦ ꯈꯔ ꯂꯩꯔꯤꯁꯦ ꯐꯖꯅ ꯁꯣꯏꯔꯒ ꯉꯧꯁꯣꯛ ꯉꯧꯕ ꯎꯁꯣꯏ ꯑꯃꯨꯛ ꯊꯝꯒꯦ ꯁꯤꯒꯤ ꯃꯆꯨꯁꯦ ꯈꯔ ꯐꯖꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯡꯁꯤꯠ ꯀꯟꯅ ꯆꯤꯡꯉꯤ ꯃꯥꯒꯤ ꯀꯩꯅꯣꯝ ꯄꯤꯔꯛꯀꯦ ꯁꯤꯜ ꯇꯧꯔꯕ ꯃꯇꯨꯡꯗ
ꯃꯥꯒꯤ ꯅꯨꯡꯁꯤꯠꯁꯦ ꯂꯣꯏꯔꯒ ꯁꯤꯒꯤ ꯁꯤꯜ ꯇꯧꯔꯛꯇꯣꯔꯦ ꯃꯀꯣꯟꯁꯦ ꯅꯨꯡꯁꯤꯠꯁꯦ ꯍꯥꯟꯅ ꯆꯤꯡꯊꯣꯛꯏꯅꯦ ꯑꯗꯨꯒ ꯃꯇꯣꯝꯗ ꯁꯤꯜ ꯇꯧꯖꯔꯛꯀꯦ ꯌꯥꯔꯒꯗꯤ ꯁꯣꯏꯔꯒꯅꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯖ ꯍꯥꯞꯆꯜꯂꯛꯄꯗꯒꯤ ꯃꯣꯏꯁ ꯈꯤꯇꯪ ꯑꯣꯏꯔꯦ ꯉꯔꯥꯡꯁꯦ ꯏꯃꯥꯁꯨ ꯏꯔꯨꯖꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯌꯥꯝꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯎꯊꯣꯛꯑꯣꯁꯦ ꯌꯥꯝ ꯌꯥꯗꯦ ꯃꯉꯣꯟꯗ ꯃꯌꯥꯝꯁꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯕꯗꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯅꯁꯨ ꯉꯝꯗꯕꯅꯤ나 ꯃꯤ ꯑꯍꯨꯝ ꯃꯔꯤꯅ ꯁꯨꯝ ꯉꯥꯡꯁꯜꯂ ꯈꯣꯠꯆꯜꯂꯒ ꯈꯔ ꯆꯥꯈꯤꯕꯤ ꯇꯧꯕꯅꯤꯅ ꯊꯕꯛꯁꯦ ꯉꯔꯥꯡꯁꯦ ꯅꯪ ꯉꯝꯍꯧꯗ꯭ꯔꯕ ꯚꯦꯛꯀ꯭ꯌꯨꯝ ꯁꯤꯜ ꯇꯧ ꯉꯝꯗꯕ ꯈꯪꯗꯦ ꯀꯨꯏꯅ ꯉꯪꯕꯅꯤ ꯌꯦꯡꯁꯦ ꯆꯤꯡꯗꯤ ꯆꯤꯡꯊꯣꯛꯏꯕ ꯅꯨꯡꯁꯤꯠꯇꯤ ꯆꯤꯡꯊꯣꯛꯏꯕ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯌꯣꯡꯆꯥꯛꯇꯒꯗꯤ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯇꯞ ꯂꯥꯎꯅ ꯁꯤꯜ ꯇꯧꯁꯜꯂꯦ ꯌꯣꯡꯆꯥꯛꯇꯒꯗꯤ ꯌꯥꯔꯦ ꯁꯤꯜ ꯇꯧꯔꯤ ꯁꯤ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯁꯤꯜ ꯂꯦꯞꯄ ꯀꯥꯟꯗ ꯁꯤꯒꯤ ꯚꯦꯛꯀ꯭ꯌꯨꯝ ꯁꯤꯜꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯠ ꯂꯧꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯜꯁꯤꯗ ꯃꯇꯣꯝꯗ ꯑꯣꯇꯣꯃꯦꯇꯤꯛ ꯀꯩꯅꯣ ꯇꯧꯖꯔꯦ ꯌꯥꯔꯦ ꯁꯤꯜ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯤꯜ ꯇꯧꯔꯦ ꯅꯨꯡꯁꯤꯠꯁꯦ ꯏꯌꯥꯔꯇꯥꯏꯠ ꯑꯣꯏꯈ꯭ꯔꯦ ꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕꯗ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯎꯁꯣꯏ ꯃꯆꯨꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯁꯣꯏꯔ ꯃꯇꯨꯡꯗ ꯊꯝꯃꯨꯕ ꯈꯤꯇꯪ ꯊꯤꯈ꯭ꯔꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯗꯣ ꯑꯗꯣ ꯃꯈꯨꯝꯕꯨꯗꯤ ꯑꯩꯈꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕ ꯁꯤꯗꯤ ꯎꯁꯣꯞ ꯑꯃꯒꯤ ꯑꯗꯨꯝ ꯌꯥꯗꯣꯔꯕꯅꯤꯀꯣ ꯎꯁꯣꯏꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯀꯦꯖꯤ ꯑꯃꯒꯤ ꯆꯥꯡ ꯑꯃ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯁꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯝꯃꯒ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂ ꯊꯝꯕ ꯑꯗꯨ ꯑꯗꯨꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯝꯒꯦ ꯍꯥꯏꯔꯒꯅ ꯁꯤꯖꯤꯟꯅꯕ ꯁꯤꯒꯤ ꯆꯦꯔꯪꯁꯦ ꯑꯁꯥꯡꯕꯁꯤꯗꯤ ꯑꯇꯦꯟꯕ ꯃꯥꯒꯤ ꯍꯥꯞꯆꯔꯛꯄ ꯀꯩꯅꯣ ꯑꯇꯦꯟꯕꯗꯨꯅꯦꯕꯀꯣ ꯃꯣꯏꯒꯤ ꯁꯨꯝ ꯁꯦꯝꯄꯜ ꯑꯣꯏꯅ ꯍꯥꯄꯛꯄꯗꯨꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯄꯣꯠꯇꯣ ꯁꯥꯡꯕꯗꯣ ꯀꯌꯥꯝ ꯁꯥꯡꯕꯗꯣ ꯀꯛꯄꯗꯣ ꯀꯛꯄꯗꯨꯅ ꯁꯤꯒꯤꯁꯤꯅ ꯀꯛꯀꯗꯕ ꯁꯤꯁꯤꯗ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤ ꯆꯤꯡꯊꯣꯛꯄꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯛꯄ ꯃꯇꯦꯛ ꯑꯃꯇꯪ ꯎꯠꯂꯛꯀꯦ ꯁꯤ ꯍꯥꯟꯅ ꯁꯤ ꯑꯍꯣꯕꯅꯤ ꯑꯍꯣꯕꯁꯦ ꯍꯣꯜꯁꯤꯃ ꯂꯣꯏ ꯍꯣꯜꯁꯦ ꯑꯍꯣꯕ ꯁꯤꯁꯦ ꯉꯥꯛꯇꯅꯤ ꯑꯍꯣꯕꯁꯤ ꯃꯁꯥꯡꯁꯦ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯐꯥꯎ ꯇꯧꯔꯁꯦꯕ ꯍꯧꯖꯤꯛꯀꯣ ꯈꯔ ꯌꯥꯝꯅ ꯑꯗꯨ ꯌꯥꯝ ꯁꯥꯡꯃꯟꯗ꯭ꯔꯣ ꯈꯤꯇꯪ ꯈꯔ ꯌꯥꯝꯅ ꯇꯦꯟꯊꯔꯛꯑꯣ ꯇꯧꯔꯁꯦꯕ ꯈꯔ ꯑꯩꯅ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯐꯥꯎꯇꯪ ꯑꯗꯨꯝ ꯇꯧ ꯇꯦꯟꯁꯤꯜꯂꯗꯤ ꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯨꯗꯤ ꯄꯥꯝꯃꯨꯗ꯭ꯔꯥ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯨꯗꯤ ꯃꯥꯟꯅꯔꯝꯅ ꯈꯔ ꯁꯥꯡꯅ ꯈꯔ ꯌꯥꯝ ꯍꯥꯞꯄꯁꯦꯕ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯈꯥꯁꯦ ꯍꯟꯗꯛꯃꯨꯛꯀꯤꯁꯤꯅ ꯆꯩꯔꯥꯎꯕꯁꯦ ꯐꯖꯕꯗ ꯑꯣꯏꯅ ꯎꯠꯂꯁꯤꯔꯣ ꯃꯊꯪꯗ ꯐꯖꯕꯗ ꯊꯝꯃꯁꯤ ꯇꯦꯟꯅ ꯀꯛꯎꯕꯗꯣ ꯇꯦꯟꯅ ꯀꯛꯑꯣ ꯇꯦꯟꯅ ꯀꯛꯄꯩꯁꯦ ꯁꯤꯜꯁꯦ ꯇꯦꯟꯅ ꯃꯅꯤꯡ ꯍꯥꯏꯗꯤ ꯃꯃꯥꯡ ꯍꯣꯗꯣꯏꯅꯤꯅꯀꯣ ꯀꯛꯄꯒꯤ ꯁꯤ ꯀꯛꯄꯩ ꯃꯇꯦꯛ ꯑꯃ ꯎꯠꯂꯛꯇꯣꯏꯁꯤꯅ ꯍꯥꯟꯅ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯁꯤꯜ ꯍꯥꯟ ꯇꯧꯁꯜꯂꯁꯤ ꯁꯤꯜ ꯍꯥꯟ ꯇꯧꯁꯜꯂꯒ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯇꯧꯔꯁꯤꯀꯣ ꯁꯤꯜ ꯇꯧꯕꯩꯗꯤ ꯑꯥ ꯌꯧꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤ ꯃꯇꯦꯛ ꯁ꯭ꯋꯥꯏꯁꯦ ꯁꯤꯜ ꯇꯧꯒꯗꯕ ꯑꯦꯔꯤꯌꯥ ꯁꯤ ꯈꯛꯇꯅꯦꯕ ꯁꯤ ꯃꯄꯥꯁꯤꯗ ꯍꯥꯟꯅ ꯁꯤꯜ ꯑꯃꯇꯪ ꯇꯧꯁꯜꯂꯒ ꯂꯣꯏꯔꯦ ꯁꯤ ꯃꯄꯥꯗ ꯊꯝꯃꯒꯅꯦ ꯁꯤ ꯃꯇꯥꯏꯗ ꯅꯝꯕꯝ ꯑꯅꯤ ꯌꯥꯎꯔꯤꯁꯤ ꯁꯤ ꯇꯧꯔ ꯅꯝꯁꯜꯂꯦ ꯑꯣꯟꯂꯤ ꯁꯤꯜ ꯈꯛꯇꯪ ꯃꯇꯥꯏꯗ ꯅꯝꯕꯤꯔꯤꯁꯤ ꯅꯝꯐꯝꯁꯦ ꯅꯝꯕꯝꯁꯤ ꯌꯥꯎꯔꯤꯁꯤ ꯁꯣꯝꯗ ꯑꯃ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯁꯨ ꯃꯇꯥꯏꯁꯦ ꯅꯝꯁꯤꯟꯕꯤꯔꯒ ꯅꯝꯕꯝ ꯅꯥꯀꯟ ꯑꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯝꯄꯅꯤꯒꯤ ꯃꯤꯗꯤ ꯅꯠꯇꯦ ꯀꯝꯄꯅꯤ ꯃꯤꯗꯤ ꯍꯦꯟꯈꯤꯗꯣꯔꯦ ꯑꯩꯈꯣꯏꯁꯤ ꯇꯥꯛꯄꯗ ꯅꯈꯣ ꯅꯪꯗꯣ ꯆꯦꯗꯣ ꯈꯔ ꯆꯤꯡꯊꯣꯛꯑꯣ ꯆꯤꯡꯊꯣꯛꯄ ꯌꯥꯔꯣꯏ ꯁꯤꯒꯤ ꯇꯥꯛꯂ ꯐꯥꯅꯕꯒꯤ ꯖꯒꯥ ꯑꯃ ꯁꯤꯒꯤ ꯔꯕꯔ ꯑꯃ ꯂꯩꯔꯤꯁꯦ ꯐꯥꯗ꯭ꯔꯗꯤ ꯆꯠꯂ ꯅꯥꯟꯊꯣꯔꯛꯑꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯏ ꯅꯝꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯅꯤ ꯅꯥꯟꯊꯣꯔꯛꯑꯦꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯣꯟꯂꯤ ꯁꯤꯜ ꯈꯛꯇꯪ ꯇꯧꯒꯗꯕꯁꯤꯗꯅ ꯑꯗꯣ ꯃꯥꯒꯤꯁꯤꯗ ꯒ꯭ꯔꯤꯟ ꯆꯦꯜꯂꯤꯁꯦ ꯁꯤꯜ ꯇꯧꯈ꯭ꯔ ꯃꯇꯝꯗ ꯗꯔ ꯗꯛ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤꯕꯀꯣ ꯁꯨꯃꯥꯏꯅ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯇꯣ ꯁꯤꯜ ꯇꯧꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯍꯥꯡꯗꯣꯛꯄ ꯌꯥꯔꯅꯤ ꯁꯤ ꯁꯤꯜ ꯇꯧꯈ꯭ꯔꯦ ꯁꯤꯜ ꯇꯧꯈ꯭ꯔꯦ ꯁꯤꯜ ꯇꯧꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯁꯥꯡꯕꯗꯣ ꯄꯣꯠꯇꯨꯅ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤ ꯈꯣꯠꯂꯤꯗꯣ ꯑꯁꯥꯡꯕꯗꯣ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯁꯥꯡꯅ ꯀꯛꯅꯤꯡꯉꯤꯗꯣ ꯈꯔ ꯁꯥꯡꯅ ꯀꯛꯊꯠꯂꯁꯦ ꯈꯔ ꯁꯥꯡꯅ ꯊꯝꯖꯤꯜꯂꯒꯦ ꯀꯥꯟꯅꯕ ꯁꯤ ꯊꯝꯃꯒ ꯁꯤ ꯃꯄꯥ ꯁꯨꯃꯥꯏꯅ ꯄꯥꯏꯔꯦꯗꯅ ꯈꯨꯠꯁꯦ ꯁꯤ ꯕ꯭ꯂꯦꯗꯁꯦ ꯁꯤ ꯕ꯭ꯂꯦꯗꯅꯦꯕ ꯁꯦ ꯑꯗꯨꯒ ꯊꯝꯃꯀꯥꯟꯗ ꯆꯦꯟꯅꯗꯅ ꯃꯄꯥ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯅ ꯖꯔ ꯆꯤꯡꯉꯠꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯁꯤꯜ ꯇꯧꯔ ꯂꯣꯏꯔꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯪꯒꯤꯁꯤꯕꯨ ꯉꯁꯥꯏꯒꯤꯗꯨ ꯃꯥꯟꯕꯨ ꯃꯥꯟꯅꯔꯦꯅꯦ ꯁꯥꯡꯕꯁꯦ ꯌꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯍꯦꯜꯂꯦ ꯑꯗꯨꯏꯁꯨ ꯁꯦꯝꯄꯜ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯍꯌꯦꯡ ꯐꯖꯕ ꯇꯧꯔꯒ ꯁꯣꯏꯔꯒ ꯑꯔꯩꯕꯁꯦ ꯁꯣꯏꯔꯒ ꯑꯣꯏꯅ ꯍꯥꯞꯄꯁꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯁꯤ ꯑꯍꯨꯝꯁꯤ ꯁꯤꯜ ꯇꯧꯁꯜꯂ ꯊꯝꯃꯁꯤꯀꯣ ꯁꯤꯃ ꯊꯝꯃꯒꯦ ꯄꯨꯡꯇꯥꯗ ꯇꯥꯔꯦ ꯇꯁꯤꯗꯃꯛꯇ ꯇꯥꯕꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯤꯡꯊꯣꯛ ꯆꯥꯝꯊꯣꯛ ꯆꯥꯗꯣꯏꯅꯤꯅ ꯑꯩꯅꯗꯤ ꯌꯥꯝ ꯁꯦꯡꯅ ꯆꯥꯝꯃꯒ ꯀꯪꯍꯜꯂꯒ ꯊꯝꯕꯅꯤ ꯉꯔꯥꯡ ꯅꯪꯅ ꯁꯣꯏꯁꯦ ꯄꯥꯗꯤ ꯄꯥꯝꯃꯟꯈ꯭ꯔꯕꯅꯤ ꯁꯤꯗꯩ ꯈꯤꯇꯪ ꯊꯥꯔꯗꯤ ꯐꯗꯧꯕ ꯑꯩ ꯁꯤꯐꯧꯗ ꯊꯥꯍꯜꯂꯕꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏ ꯕꯕꯥꯍꯣꯏꯗꯤ ꯄꯧꯏ ꯊꯥꯏ ꯏꯔꯣꯃꯕꯣꯛꯀꯗꯤ ꯀꯨꯞꯅ ꯁꯣꯏꯌꯨꯅ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯂꯣꯏꯅꯔꯛꯑꯦ ꯌꯦꯟꯁꯥꯡ ꯁꯦꯝꯕꯗ ꯑꯩꯈꯣꯏꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨꯒꯤ ꯀꯥꯡꯒꯤ ꯄꯥꯜꯂꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯄꯜꯂꯛꯑꯦ
ꯑꯗꯣ ꯑꯩꯅ ꯍꯣꯇꯦꯜꯗ ꯀꯩꯗ ꯆꯥꯕꯗꯗꯤ ꯑꯗꯨꯝ ꯄꯧꯋꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯁꯤꯗ ꯑꯗꯨꯗꯤ ꯀꯨꯞꯃꯟꯈ꯭ꯔꯦꯕ ꯃꯌꯥꯝꯅ ꯄꯨꯡꯁꯣꯏꯗ ꯁꯣꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯈꯤꯇꯪ ꯍꯣꯇꯦꯜ ꯆꯦꯔꯪ ꯌꯦꯡꯕ ꯃꯆꯥꯁꯤꯗꯤ ꯉꯝꯗꯕꯅꯤ ꯐꯅꯌꯥꯝ ꯀꯩꯅꯣ ꯆꯟꯈꯤꯗꯣꯔꯤꯅꯤ ꯁꯤꯗꯤ ꯆꯅꯤ ꯍꯥꯞꯆꯜꯂꯣ ꯂꯣꯏ ꯍꯥꯞꯆꯜꯂꯣ ꯌꯥꯔꯦ ꯂꯣꯏꯅꯃꯛꯇꯤ ꯆꯜꯂꯣꯏꯌꯦ ꯂꯣꯏꯅꯃꯛꯇꯤ ꯌꯥꯗꯧ ꯃꯥꯟꯗꯦꯌꯦ ꯈꯔ ꯑꯃ ꯊꯝꯃꯣ ꯑꯩꯈꯣꯏ ꯀꯥꯡꯁꯣꯏ ꯆꯥꯅꯤ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯅꯪ ꯄꯨꯈꯝ ꯉꯁꯥꯏꯗꯨꯗꯤ ꯑꯩꯅ ꯁꯦꯡꯅ ꯇꯩꯊꯣꯛꯄꯤꯕ ꯃꯄꯥꯟꯁꯦ ꯀꯝꯄꯅꯤꯅ ꯇꯧ ꯂꯥꯛꯇꯅ ꯑꯩꯈꯣꯏꯁꯦ ꯗꯦꯃꯣ ꯐꯖꯅ ꯇꯧꯃꯜꯂꯦꯅ ꯀꯝꯄꯅꯤꯒꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯑꯃꯇ ꯂꯩꯅꯗꯦ ꯅꯝꯃꯤ ꯅꯠꯇ꯭ꯔꯣ ꯅꯪꯗꯨꯕꯣ ꯅꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯀꯝꯄꯅꯤꯒꯗꯤ ꯈꯪꯗꯦ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕ ꯁꯤ ꯅꯠꯇꯕ ꯑꯃꯁꯨ ꯂꯩꯌꯦ ꯖꯔꯅꯤꯒꯤ ꯐꯤꯔꯣꯜ ꯆꯞꯅꯕ ꯑꯃꯒ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯗꯅ ꯉꯥꯎꯖꯕ ꯑꯩꯅ ꯉꯥꯎꯕꯁꯦ ꯃꯌꯥꯝꯅ ꯂꯣꯏ ꯁꯥꯎꯋꯦꯕ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯀꯥꯟꯅꯔꯝꯕ ꯑꯗꯨꯝ ꯃꯣꯏꯁꯇ ꯑꯗꯨꯝ ꯇꯧꯔꯒꯦ ꯇꯧꯔꯣ ꯇꯧꯔꯣ ꯑꯗꯨꯝ ꯁꯤꯜ ꯇꯧꯒꯗꯧꯔꯦ ꯁꯤ ꯅꯨꯡꯁꯤꯠ ꯂꯣꯏ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯁꯤꯜ ꯑꯃꯨꯛ ꯇꯧꯔꯅꯤ ꯁꯤꯜ ꯁꯤꯜ ꯇꯧꯔꯦ ꯇꯧꯖꯈ꯭ꯔꯦ ꯂꯣꯏ ꯁꯤꯜ ꯇꯧꯔꯦ ꯁꯤꯜ ꯇꯧꯔꯦꯗꯣ ꯃꯤ ꯊꯣꯡꯕꯗꯤ ꯁꯤꯔꯅꯤ ꯁꯤꯅ ꯇꯥꯛ 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 ꯀꯟ ꯂꯥꯎꯔꯗꯣ ꯀꯟ ꯂꯥꯎꯋꯦ ꯑꯗꯣ ꯅꯨꯡꯁꯤꯠ ꯌꯥꯎꯗ꯭ꯔꯦꯕ ꯑꯩꯒꯤ ꯐꯤꯔꯣꯜ ꯆꯞꯅꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯐꯤꯔꯣꯜ ꯆꯞꯅꯕꯁꯦ ꯖꯦꯀꯦꯠꯀꯁꯤꯗꯤꯀꯣ ꯃꯤ ꯊꯣꯡꯕꯗ ꯑꯗꯨꯝ ꯁꯤꯒꯗꯕ ꯖꯦꯀꯦꯠꯀꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇꯣꯏꯖꯥꯠꯅꯤ ꯑꯗꯨꯁꯨ ꯂꯩ ꯑꯗꯨ ꯅꯣꯡꯃ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤꯁꯤꯅ ꯕꯤꯀꯝ ꯁꯤꯜꯂꯔ ꯑꯗꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯁꯤꯅ ꯂꯩꯖꯕ ꯕꯤꯀꯝ ꯁꯤꯜꯂꯔ ꯄ꯭ꯂꯥꯁꯇꯤꯛ ꯔꯣꯜꯁ ꯕꯤꯀꯝ ꯁꯤꯜꯂꯔ ꯔꯣꯜꯗꯪ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯖꯕꯅꯦ ꯃꯈꯣꯏꯗꯤ ꯈꯤꯇꯪ ꯍꯥꯞꯄꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ